Ngasisu miyamgidamak wari ama puduna lakjari. Wari asigi mamingna Lukrabi Mitangbiगी machanupa Athoiba. Wari asibu ibirakpa Rosila. Thaina matam amagi warini. Kungang amada Athoiba kauba nupa amaga magi mamaga makhoi ani leirami. Mapadi Athoibana piklingaida leikidre. Mama Lukrabi aduna thabakana sunomduna Athoibabu yamna wana chaunanaba yuglakhi. Athoibana mapung marai faraklaba matung mamado anaba amadagi mamit udana leiramki. Mamana mamit udana leikibana Athoiba mamabu hundoktuna lapna thabak suba chatpasu yaramde. Maram asina makhoi yamna wana leirami. Matam pumbada Athoiba taibang mapuna mama machagi laibakta tambiramliba asibu karino. Karamba matamda awaba mayam asi koktuna nungaina leiba phangani khanduna masa matumda saujarami. Nongmadi Athoibagi yumda mahaka angang oiringaidagi tinakhiba mamanaba tomba laklami. Tomba lakpa ubada Athoibana asumna hairei. Itaw, nang lairo. Chango, phamse. Hoi daw. Asi haiduna Athoibana fida thaduna makhoi ani faminarami. Athoibana tombada asumna hanglei. Itaw, kamai tawrige nungairiba? Aibudi nungairi. Ado nangbu kamai tawrige? Athoiba sorama sangna hontoklaga asumna khumlei. Khangdreda itaw. Aina kari lalubagino. Aigi punsise nungaipam ama khangdre. Kaidawrage haisiba? Mamang chahida aina law khara ubani. Adushu tin taduna phaw amata lokpa ngamdre. Aduga imaso anaba amadagi mamit ukidre. Hojikti imaso mamit udrabanina. Aina ima huntoklaga thabak suba kamai chakani. Oh. Adudi hoji itawna wari base kari upai tawraga imaga na khoi anigi awa base kharada oirabasu kokani sinatra. Mane itaw. Aina sumaina sum leirabadi ima ichadi nongmagi wabasum henjila ani. Athoibagi wada taraga tombana asumna hairei. Ado itaw aisu ahalsingna hainabada tabani. Itawi yum asidagi awanglomda lapna uriba awang puting ase asida upambi ama hawi hai. Upambi aduda itawi awaba koknanaba upay ada hanglabadi mana soidana hairakani. Ado upambi do maraibak leiba miyoi khaktana thengnai hainasu hai. Ado itawshu laibo amuktang yenglujo kanana khangba itawsu thengnarabadi. Tombagi waduda Athoiba harauna hairei. Asengbro itaw. Adudi ai upambi do phangnanaba thiruge. Hoi thiruro. Ado itaw ai jalage ko. Hoi lehore ko. Asamna numito haukre mathangi numitni. Athoibana mamada tombana hairamba warol pumba tamduna khanghalami aduga mamada mahak cheksana leiramu mahak chalukhige hairami. Yumthangnaba miyoi singdasu mamabu khara yengsinbiramu haina sinarami. Asamna Athoiba anganba ayuga aduda awang pangna chingadu tamna sumlaklami. Mahakna fana sangna laklaba matungda waraduna asum yenglakpada yum amagi manakta nupi ama leptuna leibadu urei. Madu ubada Athoiba yum aduda changlami. Athoiba changlakpa ubada yum adugi mapu tharona asumna hanglei. Ibungo nangbu kanano kadaidagino? Ima aigi ming Athoiba kawi thangnaba khula sidagini. Wabana shuloi chak sulami chakita chajage haige haiduna changjarakpani. Yum adugi mapu tharona harau harau asumna khumlei. Chak lame haiba. Chango chango. Imana hojikta chak loibada ngairibani. Thibirage lao lao charu lao. Asamna tharona Athoiba bu chak thiduna pijarami. Athoiba chakto mabuk pena charaba matungda tharoda mahak chatlage haiduna hairami. Tharona Athoibada asumna hanglei. Ibungo nangbu kadaida chakadabano? Ima aise ada uriba chingjaw asida chalaga sakti leiba upambi ado thiruge tawbani. Karigumba phanglabadi aigi awaba koknanaba upaido mangonda hangluge tawbani. Ibungo adudi nang aigi mateng amata pangbiba yagadra? Kari yaroidono? Masak sukang khangdaba aibu imana pukthana pijaraga ainadi imagi mateng kaigi pangloidono? Hayo ima kai mateng pango haibage? Bunga ima se awaba polum ama puribani. Aigi ichanupi leisabi sanare kaubi ama lei. Masang motoksu yamna phajai. Adubu pokpadagi wa ngangba ngamdaduna lunthoktabi oiduna leire. Magi khanbadani imana waribase. Imagi ichanupi haiba. Ado madi kaida lege udena. Hojikpudi mamanabi kharaga lai khurumba chakani haiduna chakhibani. Ngahak leiradi lakpa yare.
ꯑꯣ ꯑꯗꯣ ꯏꯃꯥ ꯀꯩ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯕꯅꯣ? ꯅꯪꯅꯅꯦ ꯀꯔꯤꯒꯨꯝꯕ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨ ꯊꯦꯡꯅꯔꯕꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯍꯪꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯤꯕ ꯑꯁꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯃꯔꯣꯜ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯪꯕꯤꯔꯛꯑꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯣꯏꯗꯅ ꯍꯪꯂꯛꯀꯦ, ꯑꯗꯨꯒ ꯏꯃꯥꯗ ꯇꯝꯕ ꯑꯃꯨꯛ ꯆꯪꯂꯛꯀꯦ꯫ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ, ꯃꯥꯡꯒꯣꯜ ꯑꯣꯏꯌꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕ ꯊꯔꯣꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯋꯥꯡ ꯄꯥꯡꯅ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯍꯥꯛ ꯂꯦꯞꯇꯅ ꯐꯅ ꯁꯥꯡꯅ ꯑꯁꯨꯝ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗꯗꯤ ꯑꯊꯣꯏꯕ ꯌꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯑꯍꯤꯡꯗꯨꯃ ꯂꯩꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯃꯗ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡ ꯊꯤꯟꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯊꯣꯡꯁꯦ ꯑꯃꯇ ꯍꯥꯡꯕꯤꯌꯨꯕ꯫ ꯑꯊꯣꯏꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣꯅꯦ ꯅꯪꯕꯣ? ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯏꯄꯨ, ꯑꯩꯁꯦ ꯃꯐꯝ ꯑꯃꯗ ꯆꯠꯀꯗꯕꯅꯦ, ꯑꯗꯨꯗ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈꯤꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯂꯩꯖꯒꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯦ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯆꯪꯉꯣ ꯆꯪꯉꯣ, ꯑꯩꯁꯨ ꯏꯇꯣꯝꯇꯅꯤ ꯂꯩꯔꯤꯁꯦ꯫ ꯍꯣꯏ ꯏꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯦ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯑꯊꯣꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯍꯤꯡꯗꯨꯃ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯑꯊꯣꯏꯕ ꯑꯃꯨꯛ ꯆꯠꯅꯅꯕ ꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯨ, ꯅꯪꯅ ꯑꯩꯒꯤ ꯆꯪꯖꯐꯝ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯆꯪꯂꯛꯀꯦ꯫ ꯀꯔꯤ? ꯆꯤꯡꯖꯥꯎ ꯍꯥꯏꯕ? ꯅꯪꯗꯤ ꯆꯤꯡꯗꯗꯤ ꯀꯩꯗꯧꯕ ꯆꯠꯀꯗꯧꯔꯤꯕ? ꯏꯄꯨ, ꯑꯋꯥꯡ ꯊꯪꯕꯗ ꯎꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯁꯛꯇꯤ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯋꯤ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯎ ꯄꯥꯝꯕꯤꯗꯣ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯍꯪꯕꯗ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯎ ꯄꯥꯝꯕꯤꯗꯣ ꯊꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯤꯅꯁꯨ ꯑꯗꯨꯝꯅ ꯍꯥꯏꯅꯕꯅꯤ, ꯁꯛꯇꯤ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯐꯪꯉꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯃꯔꯥꯏꯕꯛ ꯂꯩꯕ ꯃꯤ ꯈꯛꯇꯅꯁꯨ ꯊꯦꯡꯅꯩ ꯍꯥꯏ꯫ ꯍꯣꯏ ꯏꯄꯨ, ꯅꯪꯅ ꯍꯥꯏꯕꯗꯨ ꯆꯨꯝꯃꯤ, ꯑꯩꯁꯨ ꯊꯦꯡꯅꯕ꯭ꯔꯥ ꯂꯥꯏꯕꯛ ꯑꯃꯨꯛꯇ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯅ ꯎ ꯄꯥꯝꯕꯤꯗꯣ ꯊꯦꯡꯅꯔꯕꯗꯤꯅꯦ, ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯍꯪꯕꯤꯔꯛꯎꯀꯣ꯫ ꯀꯩ ꯍꯪꯉꯨꯒꯦ ꯏꯄꯨ? ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯁꯦ ꯍꯥꯟꯅꯗꯤ ꯆꯝꯄ꯭ꯔꯥ ꯌꯥꯝꯅ ꯄꯥꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯄꯥꯟꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ, ꯅꯪꯅ ꯎ ꯄꯥꯝꯕꯤꯗꯣ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤ ꯆꯝꯄ꯭ꯔꯥꯁꯦ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯄꯥꯜꯂꯛꯀꯅꯤ ꯍꯪꯉꯨ꯫ ꯑꯗꯣ ꯏꯄꯨ, ꯅꯪꯒꯤꯁꯤꯗꯤ ꯌꯥꯝ ꯑꯋꯥꯕ ꯄꯣꯠꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯔꯤꯒꯤ ꯋꯥꯗꯅꯤ? ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯆꯝꯄ꯭ꯔꯥ ꯃꯍꯤ ꯑꯁꯤ ꯊꯛꯂꯒ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯤꯕꯅꯤ, ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯊꯥꯖꯔꯤꯕꯅꯤ꯫ ꯅꯪꯅ ꯍꯪꯅꯤꯡꯗ꯭ꯔꯕꯗꯤ ꯐꯔꯦ ꯐꯔꯦ, ꯑꯗꯨꯏꯅꯗꯤ ꯏꯄꯨ, ꯑꯩ ꯁꯣꯏꯗꯅ ꯍꯪꯂꯛꯀꯦ, ꯑꯗꯨꯒꯅꯦ ꯍꯜꯂꯛꯄꯗ ꯑꯩ ꯆꯪꯉꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯆꯤꯡꯖꯥꯎ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ, ꯑꯗꯨꯕꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯆꯧꯕ ꯄꯥꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ, ꯄꯥꯠꯁꯦ ꯂꯥꯜꯂꯒ ꯆꯤꯡꯁꯤꯗ ꯀꯃꯥꯏꯅ ꯆꯠꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯥꯠ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯍꯥꯛꯅ ꯂꯦꯞꯂꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯅꯤꯡ ꯍꯜꯂꯝꯃꯤ꯫ ꯑꯊꯣꯏꯕꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯤꯟ ꯑꯗꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯅꯨꯄꯥ, ꯅꯪꯅ ꯑꯗꯨ ꯀꯤꯔꯤꯕꯗꯤ? ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ, ꯀꯤꯒꯅꯨ꯫ ꯑꯗꯣ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯂꯤꯟ ꯑꯗꯨꯅ ꯑꯗꯨꯝꯅ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄ ꯑꯗꯨꯗꯗꯤ ꯑꯊꯣꯏꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯑꯗꯨꯒ ꯀꯤꯕꯁꯨꯈꯔ ꯐꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯑꯩ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯆꯠꯀꯦ ꯇꯧꯕꯅꯤ, ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯎ ꯄꯥꯝꯕꯤ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯍꯪꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯔꯣ? ꯀꯩꯒꯨꯝꯕ ꯅꯪꯅ ꯁꯛꯇꯤ ꯂꯩꯕ ꯎ ꯄꯥꯝꯕꯤꯗꯣ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯍꯪꯕꯤꯔꯛꯀꯦꯔꯥ? ꯍꯣꯏ, ꯑꯗꯣ ꯀꯩ ꯍꯪꯉꯣ ꯍꯥꯏꯅꯣ? ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯁꯥꯞ ꯑꯃꯗꯒꯤ ꯂꯤꯟ ꯑꯣꯟꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ 1000 ꯍꯦꯜꯂꯦ꯫ ꯀꯔꯤ ꯎꯄꯥꯏ ꯇꯧꯔꯒ ꯁꯥꯞꯁꯦ ꯀꯣꯛꯇꯨꯅ ꯍꯟꯕ ꯌꯥꯒꯅꯤ? ꯃꯗꯨꯒꯤ ꯍꯟꯕ ꯌꯥꯅꯕꯒꯤ ꯄꯥꯝꯕꯩꯗꯣ ꯅꯪꯅ ꯑꯃꯨꯛꯇ ꯍꯪꯕꯤꯔꯛꯑꯣ꯫ ꯂꯤꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕ ꯉꯛꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯄꯥꯠ ꯑꯁꯤꯗ ꯂꯩꯔꯛꯄ ꯆꯍꯤ 1000 ꯍꯦꯜꯂꯦ ꯍꯥꯏꯕ? ꯑꯗꯣ ꯀꯃꯥꯏꯅ ꯂꯤꯟ ꯑꯣꯟꯈ꯭ꯔꯤꯅꯣ? ꯀꯅꯥꯅ ꯁꯥꯞ ꯇꯧꯔꯤꯅꯣ? ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯂꯨꯕ ꯃꯇꯨꯡꯗ ꯂꯤꯔꯒꯦ, ꯑꯗꯣ ꯅꯪ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯅꯅꯕ ꯎꯄꯥꯏꯗꯣ ꯁꯣꯏꯗꯅ ꯍꯪꯂꯛꯎꯀꯣ꯫ ꯍꯣꯏ, ꯑꯩ ꯎꯄꯥꯏꯗꯣ
ꯁꯣꯏꯗꯅ ꯍꯪꯂꯛꯀꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯌꯨ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯂꯤꯟ ꯑꯣꯟꯗꯨꯅ ꯂꯩꯔꯕꯅꯤ ꯑꯩꯅꯕꯨ ꯅꯪꯒꯤ ꯃꯇꯦꯡ ꯀꯔꯝꯅ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯄꯁꯨ ꯌꯥꯔꯣꯏ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯀꯗꯕ ꯅꯠꯇꯤꯌꯦ ꯆꯤꯡꯖꯥꯎ ꯑꯁꯤꯗ ꯆꯠꯂꯒ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤꯗꯣ ꯊꯤꯔꯨꯅꯕ ꯄꯥꯠ ꯑꯁꯦ ꯂꯥꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯇꯣꯡꯉꯛꯑꯣ ꯄꯥꯠ ꯑꯁꯦ ꯑꯩ ꯂꯥꯟꯊꯣꯛꯄꯤꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯑꯊꯣꯏꯕꯕꯨ ꯇꯣꯡꯍꯜꯂꯒ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯃꯤ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯊꯣꯏꯕ ꯆꯤꯡꯖꯥꯎ ꯑꯗꯨ ꯀꯥꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯀꯥꯔꯛꯄꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯌꯧꯔꯝꯃꯤ ꯆꯤꯡꯒꯤ ꯃꯇꯣꯟ ꯌꯧꯕꯗꯗꯤ ꯃꯁꯛ ꯃꯑꯣꯡ ꯆꯞ ꯃꯥꯟꯅꯕ ꯎꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯎꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯗꯤ ꯃꯁꯛ ꯂꯣꯏꯅ ꯃꯥꯟꯅꯩ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤꯗꯣ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯤ ꯈꯟꯗꯨꯅ ꯑꯊꯣꯏꯕ ꯎꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯎꯄꯥꯝꯕꯤ ꯑꯃ ꯃꯁꯦꯛ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯊꯣꯔꯛꯄ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯎꯄꯥꯝꯕꯤ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯤ ꯑꯣ ꯑꯩꯅ ꯊꯤꯔꯤꯕ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯁꯤꯗꯤ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕ ꯍꯧꯖꯤꯛꯇꯤ ꯎꯄꯥꯝꯕꯤ ꯑꯁꯤ ꯊꯦꯡꯅꯔꯕꯅꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯐꯪꯂꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯑꯊꯣꯏꯕꯅ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯣ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯅꯪꯅ ꯑꯩꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯗꯨꯅ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯎꯄꯥꯝꯕꯤꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯒ ꯑꯊꯣꯏꯕꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯄꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯂꯥꯏꯅꯤꯡꯕ ꯊꯨꯒꯥꯏꯔꯤꯕꯗꯤ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯃꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯑꯃꯗꯤ ꯃꯤꯑꯣꯏ ꯈꯔꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯇꯥꯕꯗ ꯅꯍꯥꯛꯇꯤ ꯃꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯃꯤ ꯍꯥꯏ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩ ꯋꯥꯍꯪ ꯑꯍꯨꯝꯗꯒꯤ ꯍꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯗꯦ ꯑꯗꯨꯒ ꯅꯪꯅ ꯑꯩꯕꯨ ꯎꯔꯤꯕꯁꯦ ꯅꯪꯅ ꯅꯁꯥꯒꯤ ꯈꯛ ꯅꯠꯇꯅ ꯃꯤꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯂꯥꯛꯄꯒꯤꯅꯤ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯩꯒꯤ ꯋꯥꯍꯪꯗꯤ ꯃꯔꯤꯁꯦ ꯑꯗꯨꯕꯨ ꯑꯍꯨꯝꯈꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯗꯨ ꯍꯪꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯅ ꯄꯣꯛꯄꯗꯒꯤ ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯤꯕꯤ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩ ꯀꯔꯝꯅ ꯃꯔꯣꯜ ꯊꯣꯛꯀꯅꯤ ꯑꯍꯜ ꯑꯗꯨꯒꯤ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯀꯔꯝꯅ ꯑꯃꯨꯛ ꯄꯥꯜꯂꯛꯀꯅꯤ ꯑꯗꯨꯒ ꯂꯤꯟ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯕ ꯑꯩꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯅꯪꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯁꯛꯅꯤ ꯅꯪꯅ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯀꯥꯎꯊꯣꯛꯂꯒ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤ ꯅꯪꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯇꯦꯡꯅ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯞ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯀꯣꯛꯄ ꯉꯝꯒꯅꯤ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯁꯨ ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯔꯣ ꯁꯥꯞꯇꯒꯤ ꯎꯄꯥꯝꯕꯤ ꯑꯣꯟꯈ꯭ꯔꯤꯕꯔꯥ ꯑꯩ ꯂꯥꯏꯅꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯕꯨ ꯂꯥꯏꯑꯣꯏꯔꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯁꯛꯇꯤ ꯑꯗꯣ ꯑꯩꯅ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯨꯕꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯁꯥꯞ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯎꯄꯥꯝꯕꯤ ꯑꯣꯜꯍꯟꯗꯨꯅ ꯂꯩꯈꯤꯕꯅꯤ ꯑꯗꯣ ꯅꯪꯒꯤ ꯁꯥꯞꯇꯣ ꯀꯣꯛꯅꯅꯕ ꯎꯄꯥꯏꯗꯤ ꯂꯩꯔꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯂꯩꯇꯅꯤ ꯂꯥꯏꯑꯣꯏꯔꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗ ꯑꯩꯒꯤ ꯁꯛꯇꯤꯒꯤ ꯃꯇꯦꯡꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯁꯣꯏꯗꯅ ꯑꯣꯜꯂꯛꯀꯅꯤ ꯍꯥꯏ ꯑꯊꯣꯏꯕꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤ ꯃꯌꯥꯝ ꯑꯃꯗꯤ ꯂꯥꯛꯑꯝꯒꯅꯤ ꯅꯪꯅ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯪꯒꯨꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯣꯏꯗꯤ ꯃꯣꯏꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯗꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯁꯤꯗꯤ ꯅꯪꯅ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯎꯄꯥꯏ ꯊꯤꯕ ꯂꯥꯛꯂꯒ ꯑꯩꯒꯤ ꯋꯥꯍꯪ ꯑꯍꯨꯝꯈꯛ ꯍꯪꯉꯣ ꯍꯥꯏꯕꯗ ꯅꯪꯅ ꯅꯪꯒꯤ ꯇꯣꯛꯊꯣꯛꯂꯒ ꯃꯤꯒꯤ ꯃꯇꯦꯡ ꯑꯣꯏꯅ ꯄꯥꯡꯅꯕ ꯍꯣꯠꯅꯕꯒꯤꯅꯤ ꯑꯗꯨꯗꯤ ꯅꯪ ꯑꯩꯒꯤ ꯋꯥꯍꯪ ꯑꯍꯨꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯁꯣꯏꯗꯅ ꯄꯤꯒꯗ꯭ꯔꯥ ꯄꯤꯒꯅꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯎꯄꯥꯏ ꯑꯗꯣ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯃꯈꯣꯏꯗ ꯁꯣꯏꯗꯅ ꯇꯝꯃꯨ ꯑꯗꯨꯒ ꯃꯣꯏ ꯑꯍꯨꯝꯒꯤ ꯑꯋꯥꯕꯗꯨ ꯀꯣꯛꯂꯕ ꯃꯇꯨꯡ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯁꯨ ꯁꯥꯞ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯑꯐꯕ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯣꯏ ꯑꯩ ꯃꯣꯏꯗ ꯁꯣꯏꯗꯅ ꯇꯝꯒꯦ ꯎꯄꯥꯏꯗꯣ ꯍꯥꯏꯕꯤꯔꯣ ꯍꯥꯏꯔꯒꯦ ꯇꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯗꯨ ꯑꯊꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏ ꯑꯗꯨ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯑꯊꯣꯏꯕ ꯃꯥꯒꯤ ꯎꯄꯥꯏ ꯑꯗꯨ ꯐꯪꯗ꯭ꯔꯕꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯤꯡꯗ ꯀꯨꯝꯊꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨ ꯀꯨꯝꯊꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯃꯄꯥꯜ ꯌꯧꯔꯛꯂꯦ ꯄꯥꯠ ꯑꯗꯨ ꯌꯧꯔꯕꯗ ꯑꯊꯣꯏꯕꯅ ꯂꯤꯟ ꯑꯗꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ ꯂꯤꯟ ꯑꯗꯨꯁꯨ ꯑꯊꯣꯏꯕꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯂꯤꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ
ꯑꯩ ꯅꯪꯒꯤ ꯁꯥꯞ ꯀꯣꯛꯅꯕ ꯎꯄꯥꯏꯗꯣ ꯈꯪꯅꯒ ꯂꯥꯛꯂꯕꯅꯤ ꯂꯤꯟ ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯩꯔꯣ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯀꯔꯤ ꯇꯧꯔꯒ ꯑꯩꯒꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯀꯅꯤ ꯍꯣꯏ ꯍꯥꯏꯒꯦ ꯑꯗꯣ ꯑꯩꯕꯨ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯂꯥꯟꯊꯣꯛꯄꯤꯔꯝꯈꯣ ꯍꯣꯏ ꯂꯥꯟꯊꯣꯛꯄꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯑꯊꯣꯏꯕꯕꯨ ꯃꯥꯒꯤ ꯃꯀꯣꯛꯇ ꯇꯣꯡꯍꯟꯗꯨꯅ ꯄꯥꯠ ꯑꯗꯨ ꯑꯃꯨꯛ ꯂꯥꯟꯊꯣꯛꯄꯤꯔꯝꯃꯤ ꯑꯊꯣꯏꯕꯕꯨ ꯂꯥꯟꯊꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯍꯥꯏꯌꯨ ꯑꯩꯒꯤ ꯁꯥꯞꯁꯦ ꯀꯃꯥꯏꯅ ꯀꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕꯅ ꯉꯥꯏꯉꯝꯗ꯭ꯔꯦ ꯑꯗꯣ ꯀꯃꯥꯏꯅ ꯂꯤꯟ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯝꯃꯛꯑꯣ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯁꯦ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯆꯍꯤ 1000 ꯃꯃꯥꯡꯗ ꯂꯥꯏꯌꯥꯝꯁꯤꯡꯅ ꯑꯩꯕꯨ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤꯗꯨ ꯂꯤꯔꯛꯏ ꯆꯍꯤ 1000 ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯅꯣꯡꯃ ꯂꯥꯏꯌꯥꯝꯁꯤꯡꯅ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨ ꯃꯤꯔꯝꯂꯦꯟꯗ ꯊꯥꯔꯛꯂꯝꯃꯤ ꯃꯤꯔꯝꯂꯦꯟ ꯌꯧꯔꯕꯗ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯃꯤꯔꯝꯂꯦꯟꯒꯤ ꯐꯖꯔꯕ ꯆꯤꯡꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯂꯩꯀꯣꯜꯅ ꯆꯤꯡꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯥꯎꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯄꯥꯠ ꯑꯃꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯃꯗ ꯆꯪꯗꯨꯅ ꯐꯖꯔꯕ ꯂꯩ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯏꯁ ꯃꯤꯔꯝꯂꯦꯟꯒꯤ ꯂꯩꯁꯤꯡ ꯑꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ ꯁꯨꯃꯥꯏꯅ ꯐꯖꯕ ꯂꯩꯁꯦ ꯂꯥꯏꯔꯩꯄꯥꯛꯇꯗꯤ ꯑꯃꯠꯇꯕꯨ ꯎꯗꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯞ ꯇꯣꯞꯄ ꯑꯃꯈꯛ ꯁꯥꯠꯂꯤꯕ ꯐꯖꯔꯕ ꯂꯩ ꯑꯗꯨ ꯍꯦꯛꯇꯨꯅ ꯃꯅꯝ ꯅꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯀꯣꯜ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯂꯩ ꯍꯦꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯄꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯪꯅ ꯀꯔꯝꯅ ꯆꯪꯂꯛꯂꯤꯕꯅꯣ ꯑꯗꯨꯒ ꯅꯪꯅ ꯍꯦꯛꯂꯤꯕ ꯂꯩ ꯑꯗꯣ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯁꯥꯠꯄ ꯂꯩꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯏꯉꯛꯉꯛꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯑꯍꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯍꯜ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯆꯍꯤ ꯆꯨꯞꯄ ꯉꯥꯏꯔꯒ ꯂꯥꯏꯗ ꯀꯠꯅꯅꯕ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤꯕ ꯂꯩ ꯑꯗꯨꯕꯨ ꯅꯪꯅ ꯍꯦꯛꯇꯣꯛꯂꯕ ꯅꯪ ꯃꯗꯨꯒꯤ ꯃꯍꯩ ꯐꯪꯗꯅꯗꯤ ꯇꯣꯛꯂꯣꯏ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯂꯤꯟ ꯑꯣꯟꯗꯨꯅ ꯄꯥꯠ ꯑꯁꯤꯗ ꯂꯩꯕ ꯑꯣꯏꯌꯨ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯗ ꯁꯥꯞ ꯇꯧꯔꯝꯃꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯂꯥꯏꯌꯥꯝꯁꯤꯡꯅ ꯑꯩꯕꯨ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯊꯥꯔꯛꯄꯅꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ ꯁꯥꯞꯇꯣ ꯑꯃꯨꯛꯇ ꯀꯣꯛꯊꯣꯛꯄꯤꯌꯨ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ ꯈꯪꯂꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯗꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯅꯪꯅ ꯂꯩ ꯑꯗꯣ ꯍꯦꯛꯇꯣꯛꯂꯕꯅꯤꯅ ꯂꯩ ꯑꯗꯣ ꯑꯃꯨꯛ ꯁꯥꯠꯄ ꯉꯥꯏꯕꯗ ꯆꯍꯤ ꯑꯃ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯗꯤ ꯁꯥꯎꯅꯤꯡꯃꯟꯈꯤꯗꯨꯅ ꯁꯥꯞ ꯑꯗꯨ ꯇꯧꯈ꯭ꯔꯦꯗꯅ ꯑꯗꯣ ꯁꯥꯞꯇꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯄꯤꯌꯨ ꯑꯩꯅ ꯁꯥꯞ ꯑꯗꯣ ꯍꯟꯗꯣꯛꯄꯗꯤ ꯉꯝꯂꯔꯣꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯗꯤ ꯂꯩ ꯀꯩ ꯎꯄꯥꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯗꯨꯅꯁꯨ ꯅꯪꯒꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯅꯅꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤ ꯃꯗꯨ ꯐꯥꯎꯕꯗꯤ ꯅꯪ ꯄꯥꯠ ꯑꯁꯤꯗ ꯂꯤꯟ ꯑꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯄꯥꯠ ꯑꯗꯨꯗ ꯂꯤꯟ ꯑꯣꯟꯗꯨꯅ ꯂꯩꯔꯝꯈꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯕꯗ ꯂꯤꯟ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯁꯥꯞ ꯑꯁꯦ ꯀꯣꯛꯅꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤ ꯑꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯦꯡꯅꯔꯤ ꯍꯥꯏꯌꯨ ꯑꯩꯒꯤ ꯁꯥꯞ ꯑꯁꯦ ꯀꯃꯥꯏꯅ ꯀꯣꯛꯀꯅꯤ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯅꯪꯒꯤ ꯅꯀꯣꯛꯇ ꯅꯨꯡꯗꯥꯡ ꯈꯛꯇꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯎꯕ ꯃꯅꯤ ꯑꯃ ꯌꯥꯎꯋꯦꯅ ꯍꯥꯏ ꯃꯗꯣ ꯂꯧꯊꯣꯛꯂꯕ ꯀꯥꯟꯗ ꯅꯪꯒꯤ ꯁꯥꯞ ꯑꯗꯣ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯍꯥꯏꯔꯛꯏ ꯑꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯀꯣꯛꯇ ꯌꯥꯎꯔꯤꯕ ꯃꯅꯤ ꯑꯁꯦ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯤꯟ ꯑꯗꯨꯅ ꯃꯀꯣꯛꯇ ꯅꯣꯟꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤ ꯃꯅꯤ ꯑꯗꯨ ꯂꯧꯊꯣꯛꯍꯜꯂꯝꯃꯤ ꯃꯀꯣꯛꯇꯒꯤ ꯃꯅꯤꯗꯨ ꯂꯧꯊꯣꯛꯂꯕꯗ ꯈꯨꯗꯛ ꯑꯗꯨꯗ ꯂꯤꯟ ꯑꯗꯨ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨ ꯑꯣꯜꯂꯛꯂꯝꯃꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯍꯟꯖꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯦꯡꯗꯒꯤ ꯆꯍꯤ 1000 ꯀꯌꯥ ꯍꯦꯜꯂꯛꯂꯕ ꯑꯩꯒꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯂꯦ ꯑꯩ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯅꯅꯕ ꯎꯄꯥꯏꯗꯤ ꯍꯥꯏꯔꯛꯂꯕ꯭ꯔꯥ ꯑꯩꯒꯤꯗꯤ ꯍꯥꯏꯔꯛꯇ꯭ꯔꯦ ꯀꯔꯤꯒꯤ ꯎꯄꯥꯝꯕꯤꯗꯨꯅ ꯋꯥꯍꯪ 3 ꯈꯛꯇꯃꯛ ꯍꯪꯉꯨ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯎꯄꯥꯏꯗꯣ ꯑꯗꯨ ꯑꯣꯏꯅ ꯍꯪꯕꯅꯤ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯅꯗꯤ ꯅꯪꯒꯤ ꯑꯋꯥꯕꯗꯨ ꯀꯥꯎꯊꯣꯛꯂꯒ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕ ꯉꯝꯂꯝꯗ꯭ꯔꯦ ꯑꯩꯗꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯁꯦ ꯃꯅꯤꯁꯦ ꯂꯧꯁꯤꯜꯂꯨ ꯅꯪꯉꯣꯟꯗ ꯀꯥꯟꯅꯔꯛꯄ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯑꯊꯣꯏꯕꯗ ꯃꯅꯤ ꯑꯗꯨ ꯄꯤꯔꯝꯂꯒ ꯃꯥꯡꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯂꯥꯏꯔꯩꯄꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯤ ꯑꯗꯨꯅ ꯄꯤꯔꯝꯕ ꯃꯅꯤ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯅ ꯑꯍꯤꯡ ꯌꯥꯔꯦꯛꯈꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛ ꯂꯥꯛꯄ ꯎꯕꯗ ꯑꯍꯜ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯁꯨ ꯅꯪꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯪꯕꯨ
ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯕꯨ ꯊꯦꯡꯅꯔꯛꯂꯕ꯭ꯔꯣ? ꯊꯦꯡꯅꯔꯦ ꯏꯄꯨ. ꯑꯩꯅ ꯍꯪꯉꯨ ꯍꯥꯏꯕꯗꯨꯗꯤ ꯍꯪꯂꯛꯂꯕ꯭ꯔꯣ? ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯂꯕꯒꯦ? ꯏꯄꯨ, ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯗ ꯏꯄꯨꯒꯤ ꯆꯝꯄ꯭ꯔꯥ ꯃꯈꯣꯡꯁꯦ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯅꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏ. ꯑꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯄꯥꯟꯗꯕꯅꯤ ꯍꯥꯏꯔꯛꯏ. ꯆꯝꯄ꯭ꯔꯥ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯣꯏꯅ ꯂꯧꯊꯣꯛꯂꯕ ꯀꯥꯟꯗꯅꯦ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯁꯣꯏꯗꯅ ꯄꯥꯜꯂꯛꯀꯅꯤ ꯍꯥꯏꯌꯦ. ꯑꯊꯣꯏꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯔꯤ? ꯆꯝꯄ꯭ꯔꯥ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯁꯅꯥ ꯂꯨꯄꯥ ꯂꯩ ꯍꯥꯏꯕ? ꯑꯗꯣ ꯑꯩꯗꯤ ꯑꯍꯜꯁꯨ ꯑꯣꯏꯔꯦ. ꯀꯔꯝꯅ ꯂꯩꯕꯥꯛ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ? ꯏꯄꯨ, ꯑꯗꯨꯗꯤ ꯑꯩ ꯂꯩꯕꯥꯛꯁꯦ ꯇꯧꯊꯣꯛꯄꯤꯌꯨꯔꯥ? ꯅꯪꯅ ꯌꯥꯔꯕꯗꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯂꯝꯃꯨ. ꯍꯣꯏ ꯏꯄꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯅ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯆꯝꯄ꯭ꯔꯥ ꯃꯈꯣꯡ ꯑꯗꯨ ꯇꯧꯊꯣꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨ ꯁꯨꯝ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨꯃꯛ ꯑꯣꯏꯔꯝꯗꯨꯅ ꯆꯝꯄ꯭ꯔꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯦ. ꯃꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯑꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯂꯧꯊꯣꯛꯂꯕꯅꯤꯅ ꯑꯩꯒꯤ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯁꯣꯏꯗꯅ ꯄꯥꯜꯂꯅꯤꯀꯣ? ꯁꯣꯏꯗꯅ ꯄꯥꯜꯂꯅꯤ. ꯑꯗꯣ ꯏꯄꯨ, ꯅꯪꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯐꯪꯉꯁꯤ ꯐꯥꯎꯕ ꯆꯝꯄ꯭ꯔꯥ ꯑꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤ ꯀꯩꯒꯤꯅꯣ? ꯑꯊꯣꯏꯕꯒꯤ ꯋꯥꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯤꯕꯤꯈ꯭ꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯆꯝꯄ꯭ꯔꯥ ꯑꯁꯤꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯃꯔꯨ ꯑꯣꯏꯔꯦ. ꯑꯗꯨꯅꯅꯤ. ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯩꯗꯧꯔꯨꯅꯤ? ꯑꯗꯨꯅꯅꯦ ꯅꯪ ꯄꯨꯖꯈ꯭ꯔꯣ. ꯑꯩꯒꯤꯗꯤ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯐꯖꯅ ꯄꯥꯜꯂꯒ ꯂꯣꯏꯔꯦ. ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯑꯀꯣꯟꯕꯗꯗꯤ ꯃꯥꯁꯨ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯔꯣꯒꯤ ꯌꯨꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦ. ꯊꯔꯣꯗꯨ ꯑꯊꯣꯏꯕ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ. ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯛꯏ. ꯏꯕꯨꯡꯉꯣ, ꯅꯪ ꯂꯥꯛꯑꯦꯗꯅ. ꯅꯪ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤꯗꯨꯕꯨ ꯊꯦꯡꯅꯔꯛꯂꯕ꯭ꯔꯣ? ꯍꯣꯏ ꯏꯃꯥ, ꯊꯦꯡꯅꯔꯛꯑꯦ. ꯑꯗꯣ ꯅꯪꯕꯨ ꯏꯃꯥꯅ ꯏꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯗꯣ ꯀꯔꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯍꯪꯂꯛꯄ꯭ꯔꯣ? ꯍꯣꯏ, ꯍꯪꯉꯦ. ꯎꯄꯥꯝꯕꯤꯗꯨꯅ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯀꯔꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯑꯦ. ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯔꯣ ꯍꯔꯥꯎꯅ, ꯀꯔꯤ? ꯏꯆꯥꯅꯨꯄꯤ ꯋꯥ ꯉꯥꯡꯕ ꯉꯝꯅꯕꯁꯨ ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ? ꯏꯕꯨꯡꯉꯣ, ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯣ ꯏꯃꯥꯗ ꯊꯨꯅ ꯑꯃꯨꯛꯇ ꯇꯝꯃꯨ. ꯏꯃꯥ, ꯇꯝꯒꯦꯕ. ꯑꯗꯣ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯦ. ꯆꯥꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯄꯤꯖꯕꯤꯌꯨ. ꯍꯣꯏꯅꯦꯍꯦ. ꯏꯃꯥꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ ꯍꯪꯕ ꯐꯥꯎꯕ ꯀꯥꯎꯔꯨꯔꯦꯗꯅ. ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯔꯒꯦ. ꯆꯥꯔꯨ ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯑꯊꯣꯏꯕꯕꯨ ꯆꯥꯛ khara ꯊꯤꯕꯤꯗꯨꯅ ꯄꯤꯖꯔꯝꯃꯤ. ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯔꯣꯗ ꯑꯊꯣꯏꯕꯅ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯈꯨꯗꯤꯡꯃꯛ ꯇꯝꯂꯝꯃꯤ. ꯏꯃꯥ, ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯀꯅꯤ, ꯃꯔꯣꯜ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯔꯛꯑꯦ. ꯑꯣ, ꯑꯗꯨ ꯑꯣꯏꯔꯦ. ꯑꯗꯣ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯉꯁꯤꯁꯨ ꯂꯩꯕ ꯎꯗꯦ. ꯀꯥꯏꯗ ꯆꯠꯈꯤꯒꯦ? ꯂꯩ. ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ. ꯏꯃꯥ ꯀꯧꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯀꯧꯔꯝꯃꯤ. ꯕꯦꯃꯥ, ꯁꯅꯥꯔꯩ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯤꯍꯦ. ꯑꯁꯨꯝꯅ ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯁꯅꯥꯔꯩ ꯊꯣꯛꯂꯛꯄ ꯎꯕꯗ ꯑꯊꯣꯏꯕ ꯁꯅꯥꯔꯩꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯉꯥꯎꯈꯤꯗꯨꯅ ꯁꯅꯥꯔꯩꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ. ꯁꯅꯥꯔꯩꯗꯤ ꯑꯊꯣꯏꯕꯕꯨ ꯍꯥꯟꯅꯁꯨ ꯊꯦꯡꯅꯍꯧꯗꯕꯅ ꯃꯁꯛ ꯈꯪꯂꯝꯗꯦ. ꯑꯗꯨꯒ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ. ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯃꯥ ꯊꯔꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ. ꯏꯃꯥ, ꯀꯅꯥꯅꯣ ꯃꯥꯕꯨ? ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯁꯅꯥꯔꯩꯅ ꯑꯗꯨꯝꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯊꯔꯣꯗꯤ ꯍꯔꯥꯎꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯤꯟꯊꯔꯝꯃꯤ. ꯑꯗꯨꯒ ꯑꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯋꯥ ꯉꯥꯡꯕ ꯉꯝꯂꯦ, ꯃꯔꯣꯜ ꯊꯣꯛꯑꯦ. ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯃꯇꯦꯡꯅꯅꯤ. ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯕ ꯃꯤꯁꯛꯇꯣ ꯅꯪꯅꯤ. ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩꯁꯨ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯡꯕ ꯉꯝꯂꯦ ꯍꯥꯏꯕ ꯈꯪꯖꯔꯛꯇꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩ ꯋꯥ ꯉꯥꯡꯕ ꯉꯝꯃꯤ. ꯀꯃꯥꯏꯅꯅꯣ ꯁꯤꯕꯣ? ꯑꯗꯣ ꯏꯃꯥ, ꯃꯥꯕꯨ ꯀꯅꯥꯅꯣ? ꯏꯕꯨꯡꯉꯣꯁꯦ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯂꯥꯛꯂꯝꯕꯅꯤ. ꯃꯍꯥꯛꯅꯅꯦ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯗ ꯅꯪꯕꯨ ꯀꯔꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯀꯅꯤ ꯍꯥꯏꯅ ꯍꯪꯕꯤꯔꯛꯂꯤꯕꯅꯤ. ꯃꯥꯒꯤ ꯃꯇꯦꯡꯅꯅꯤ ꯅꯪꯅ ꯉꯁꯤ ꯋꯥ ꯉꯥꯡꯕ ꯉꯝꯂꯤꯕꯁꯦ. ꯑꯗꯨꯒ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯔꯣꯅ ꯋꯥꯔꯣꯜ ꯄꯨꯝꯕ ꯁꯤꯠ ꯅꯥꯟꯅ ꯇꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯈꯪꯍꯜꯂꯝꯃꯤ. ꯋꯥꯔꯣꯜ ꯄꯨꯝꯕ ꯈꯪꯂꯕꯗ ꯁꯅꯥꯔꯩ ꯑꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ. ꯑꯊꯣꯏꯕꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯁꯅꯥꯔꯩꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯖꯔꯅꯤ ꯈꯟꯕꯗ ꯍꯔꯥꯎꯖꯔꯝꯃꯤ. ꯊꯔꯣꯅ ꯑꯊꯣꯏꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ.
ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯎꯄꯥꯏꯗꯤ ꯍꯥꯏꯔꯛꯂꯕ꯭ꯔꯥ? ꯏꯃꯥ, ꯑꯩꯒꯤꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ. ꯎꯄꯥꯝꯕꯤꯗꯨꯅ ꯋꯥꯍꯪ 3ꯈꯛ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯤꯁꯛꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯪꯕꯅꯤ. ꯃꯤꯒꯤꯗꯃꯛ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯠꯊꯣꯛꯂꯕꯀꯣ. ꯑꯗꯣ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯗꯁꯨ ꯍꯥꯏꯌꯨꯗꯅ. ꯊꯔꯣꯅ ꯑꯗꯨꯝꯅ ꯍꯪꯂꯕꯗ ꯑꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯃꯤꯠ ꯎꯗꯅ ꯂꯩꯕ ꯑꯃꯗꯤ ꯃꯃꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯆꯥꯅ ꯋꯥꯅ ꯂꯩꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯊꯔꯣ ꯑꯃꯗꯤ ꯁꯅꯥꯔꯩꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ. ꯋꯥꯔꯤꯗ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯌꯥꯅꯗꯨꯅ ꯊꯔꯣ ꯈꯨꯗꯛ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯑꯊꯣꯏꯕꯗ ꯁꯤꯟꯅꯗꯨꯅ ꯄꯤꯔꯛꯂꯦ. ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯁꯅꯥꯔꯩ ꯄꯨꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯊꯣꯏꯕꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯑꯩ ꯍꯜꯂꯛꯑꯦ. ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯊꯣꯏꯕꯒꯤ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯣ, ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯏꯃꯥꯗꯤ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯈ꯭ꯔꯦ. ꯏꯃꯥ, ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯎꯄꯥꯏ ꯊꯤꯕ ꯆꯠꯂꯨꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯂꯗꯕꯅꯤ. ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯀꯔꯤ? ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯑꯦ ꯍꯥꯏꯕ? ꯀꯗꯥꯏ? ꯁꯅꯥꯔꯩꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯃꯤ. ꯑꯊꯣꯏꯕꯒꯤ ꯃꯃꯥꯗꯨ ꯁꯅꯥꯔꯩꯗ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗꯗꯤ ꯁꯅꯥꯔꯩꯒꯤ ꯃꯀꯣꯛꯇ ꯃꯈꯨꯠꯅ ꯅꯥꯟꯊꯕꯤꯗꯨꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃ, ꯏꯃꯥꯗꯤ ꯃꯤꯠ ꯎꯗꯕꯅꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯇꯝꯗꯣ ꯎꯕ ꯐꯪꯗ꯭ꯔꯦꯗꯣ. ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ. ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯃꯅꯤꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯀꯩꯒꯤꯅꯣ? ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯅꯃꯧ ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦ, ꯁꯅꯥ ꯂꯨꯄꯥꯒ ꯃꯅꯤꯒꯁꯨ ꯄꯨꯔꯛꯏꯅꯤ. ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯗꯕꯅꯦ. ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯃꯃꯥꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯥꯅꯦ ꯏꯃꯥ, ꯑꯁꯦꯡꯕꯅꯦ. ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯁꯦ ꯃꯤꯠꯁꯤꯅ ꯎꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ. ꯑꯊꯣꯏꯕꯁꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯅꯦ ꯏꯃꯥ, ꯅꯪꯒꯤ ꯃꯤꯠꯇꯣ ꯎꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯦ. ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯈꯪꯍꯧꯗꯅ ꯃꯅꯤ ꯑꯗꯨꯗꯒꯤ ꯃꯉꯥꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯃꯥ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯃꯤꯠ ꯎꯔꯛꯂꯝꯃꯤ. ꯃꯃꯤꯠ ꯎꯔꯕꯗ ꯑꯊꯣꯏꯕꯒꯤ ꯃꯃꯥꯅ ꯑꯊꯣꯏꯕꯗ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯏꯃꯥ ꯂꯣꯏꯅ ꯎꯔꯦ. ꯏꯃꯥ ꯃꯤꯠ ꯎꯔꯦ. ꯑꯁꯦꯡꯕꯩꯔꯣ ꯏꯃꯥ? ꯑꯗꯨꯗꯤ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤꯗꯨꯅ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯇꯤ ꯂꯩꯕ ꯎꯄꯥꯝꯕꯤ ꯑꯗꯨꯁꯨ ꯑꯊꯣꯏꯕꯅ ꯃꯣꯏꯍꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯁꯥꯞꯇꯨ ꯀꯣꯛꯂꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯟꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯊꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯄꯨꯛꯆꯦꯜ ꯁꯦꯡꯂꯕ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯂꯦ. ꯃꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯊꯥꯒꯠꯆꯔꯤ. ꯑꯊꯣꯏꯕꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ. ꯅꯠꯇꯦ, ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏꯅ ꯑꯋꯥꯕ ꯀꯣꯛꯄꯅꯤ. ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯍꯪ 2 ꯈꯛꯇ ꯍꯪꯖꯒꯦ, ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. नुपा अदुगी वादु तारगा अथोइबना असमना हंगलई अइना अइगी अवाबदी नंगोंदा हाइरमदे अदुगा अइगी अवाबसे करमना कोक्लिबनो अदुगा अमना अइना अइगी इमागी मिट असे उरक्लबदी नुंगाइने हाइबगा इमागी मिट उरक्लिबसे करमनानो नुपा अदुना असमना खुमलई नंगना नंगी अवाबदो काउथोक्लगा मीगी मतेंग पांखिबगी मही ओइना नंगी अवाब कोक्पनी अदुगा नंगना फंगलिबा मनी अदो अचंबा मनी नते अदुननी नंगी इमागी ममिट उरक्लिबदो नंगी अवाब खुदिंगमक मनी असिगी मतेंगना कोखनबा ngamgadoribani ngasidagi nakhoi punna nungaina panba oyuko asi hairamlaga nupa adu chatkhirami asumna numit adudagi athoibagi mama athoiba amadi magi nupi sanarei makhoi humdu nungaina leikhirami